Kuntra Taruk Shuba National Road Safety Monkey Sarukamoina Miambu Road Safety Matangda Ningtina Kanghana Bagi Pandamda Mock Drill Pangtokray. Mock Drill asi Imphal gi Kangla Western Gate SP Imphal West, SP Traffic, DTO Imphal West, JEO Imphal West, NYK Volunteers amadi CMO Imphal West na punna kusam na duna pangtokibani. Mock drill adu Imphal West ki DC TH Kiran Kumar na hodoki. Drill aduga mari lainana Imphal West ki ADC ke Jadumani Singh na mock drill asi road safety dana hit and run case compensation karam na fangba yai haiba adu miyam da khanghan bagi pandam da pangthokpani. Road accident thoklaba matungda Kanada complaint tawgani hospital yauna bahonabada Kanada hana pau pigani haibasi ningthina khangjinba mathau tai haiki. Thoramgi sarugamoina school mahiroi singda road safety gi maramda quiz competition amadi painting competition sinba mafam kayada safety awareness piba galoinana documents sing check tawba amadi traffic rules ngakpa mioi singda khudol pibana chingbasu pangtokhi loinana khudaki oiba competition aduda makong mathang ta kharaba mahiroi singda manamathum yanthokhi. Public ta aikoina hen awareness pinning bagi mock drill ama kanaguma misak amana road accident se tawra matamda akoi karaida complaint tawgani magsi bu hospital yauna bu hanabada kanada hana complaint tawgani kanagi mating lawgani haibagi koi mock drill ama ngasi kanglagi western gate sida akoi mayam pusam naraka akoi ngasi tawjare akoina sathajari ba road safety man sida public singna awareness pi ba sida saruk yabiduna mayam gi kenosi sojok nijari public singna aikoigi road si aduki matik aikoina section na accident si thokna bagi damakta rules mayam si inbiragadi aikoi sahida aikoi accident unwanted mayam ama thoiba mayam sing ase handabaga loina public singda safety oigani